Paisa coin haibasidi mayam pumnamak hangbiri hauzik internet ki matam asida Dogecoin Shiba coin haina yam kana popular oiriba cryptocurrency amani government na coin asigi matangda kari hairi future kari obi yai ekhoida kanagadra natraga mangjagadra price asi amuk high amuk low oiriba karigino fraud oiba jala natraga asengbra wahang kayama wakhalda khanbiri badu ngasigi video sida fangbigani hobadagi lo fawpatang yengbiu ekhoina hojik seasonariba paisa coin asisu hana ningthau palingai matamdadi asumna coin asina potsai leiba yarakani haibasi kanamtana khalludabani adubu matam asigi matungina chanariba sini internet lakpadagi khanglamdaba information kayama khangbangamli asumna Dogecoin asisu yam kana popular oirakli Dogecoin asi fagi dagi semkhibani software engineers Billy Marcus amadi Jackson Palmer na Bitcoin yam popular oiba aduda do kiming lauraga semkhibani ekhoi su cryptocurrency semge hairagadi software knowledge computer high graphic mayam asi maru oi adubu araiba thabakti nati yamna laiba oiragadi senjau paiba mioi khudingmak anoba crypto semlaga sell ta loidra oithok loi haibadi nati mioi bana tawbangamdaba thabak leiti Dogecoin asi 6 December 2013 da introduce tawki amadi 5 May 2021 fawbada market capitalization asi $85 billion ni Watford Football Club asi English Professional Football Club amani club asinasu Dogecoin asi t-shirt logo yeklaga sponsor tawki fagi dagi hojik 5000 cryptocurrency gi manungda top 10 list ki manung Dogecoin su mani asuk yamna popular oikibasi kari maramdagino madudi ahanbada Elon Musk world's number 1 billionaire Tesla gi CEO SpaceX ki founder Elon na Twitter da Dogecoin gi matangda wahai khara tweet tawki Dogecoin might be my favorite cryptocurrency Elon gi Dogecoin share khara lay haina adudagi mayamna coin asi laikhibana popular oikibani ani subada Bitcoin asi hojik number 1 trending da leiri adubu Bitcoin gi mangjabasu lei madudi transaction matam yamna lawba processing tawbada energy amadi electricity yamna chaba asina environment sokhali hojik China country da Bitcoin ban ni India da hojik crypto asi legal su oidri illegal su nati Bitcoin asigi disadvantage asi ubadagi altcoin haibadi alternative Dogecoin asi semkhibani ahum subada Reddit website social networking asida Dogecoin community post tawbadagi fagi oina Reddit asida post comment fajabagi damak Dogecoin share khara piki asibu Dogebot tip kawi tips asi Dogecoin mangani price asi 0.0002 cent ni in Indian rupees 0.01 paisa hojik 2021 Dogecoin amagi price asi in Indian rupees 22 ni horen ngayak leraga hengat pasuyai hanthabasuyai Dogecoin community team haina sulai team asina charitable donation tawki ahanba donation asi Jamaican bobsled team $30,000 Dogecoin team asi 2014 Russian Winter Olympic tamateng oina bahaina ani subada Kenya gi water conservation angangi damak crypto market asi risk oi hairibasi karigino 11 April 2017 Dogecoin amagi price asi rupees 4 oiki Elon Musk na Twitter account da Dogecoin gi matangda tweet tawbadagi 17 April 2017 numit taruk ni gi matung rupees 32 oikirami hojik November 2021 asida amuk rupees 22 oiri karigumba mioi kharana 11 April 2017 da rupees 4 gi Dogecoin asi 50,000 share lairagadi numit mangani gi matung lakpati oidra asigi risk haibabu 17 April aduda mioi aduna par coin adu rupees 32 da lairam lagadi hojik su rupees 22 oiri adu aragadi mangjadra sell paraba millionaire amadi billionaire singna karigumba Shiba amadi Dogecoin asina product leiba yarani hairagadi market su upka khragani natragana Shiba amadi Dogecoin asi chanararoi hairagadi amuk loss sarani asini crypto gi market asi hojik yam kana viral oiriba Shiba Inu gi price asi December natraga next year January da high oini haina hainari kanana hairi no hangba matamda tombana hairi ni hai tombada hang matamda chawbana hairi ni hai chawbada hang matamda khangde hai buyer khoi di tokro
Dogecoin amadi Shiba Inu gi founder fauba haiba ngamde karam kanda kari oini maram aduna viral news ta chapiganu. Crypto market asida 5,000 cryptocurrency hena lei karamana fraud no karamana real no hojikanda di amna lure maram aduna isana research tobiraga invest tobiu. Crypto da kari gi invest togadoino miyoi bai khoi punji supa tabak suba ngamkhigadra accident thoi haiba leibra isa isuna punji supa yengbigani amadi thakpigani haibagi guarantee leibra tha gi fangliba salary aduna apenba oibibra wahang asi isana isada hangbiu paukhum phangbiramagani adu oiragadi ngasidagi khajik invest tawkhiba haibasi aina thabak suba ngamdaba matamda invest tawkhiba sel aduna mateng oigadawribani miyoi bai khoigi wakhalon ase mobile recharge tawbada firo leibada party tawbada pek macha singbadadi sel pamude invest tawbadadi pamui sidani soiribasi saukhatlaba yug asida invest tawba haiti hairagadi isana isabu namthak tawribani mobile asi sanani matam asidadi Shiba Inu asisu decentralized cryptocurrency amani August 2020 da Ryoshi koba nupa amana semkhibani Ryoshi kanano kadaida lei kanamta khangba ngamde Shiba Inu haiba ming asi Japanese ki dog ama lei asigi ming lauraga thonkhibani loinana Dogecoin gi alternative coin amani Ethereum gi co-founder Vitalik Buterin da 50% Shiba Inu gi share lei amadi 50 trillion Shiba Inu that is $1 billion asi India COVID crypto relief fund da donate tawki Shiba Inu asi Ethereum blockchain da base tawi 26 October 2021 coin market cap ki matungina Shiba Inu gi supply asi 1 quadrillion coins ni masida 13% faubdi mayamna leinakhre Elon Musk ta Bitcoin Dogecoin Ethereum share khar lei adubu Shiba Inu coins ti leite haina fongdokli world gi top 10 cryptocurrency gi manungda Shiba Inu su amani ₹50 na Shiba Inu coin 1000 hena fangi adubu up down di leigani price asi up natraga down toina oiriba karigino Praman oina haijagi amuka hena bhap tanaba tha kharani gi mamangda Ronaldo na interview amada Coca-Cola adu inthoga sing adu thamki Ronaldo na fongdok ninglibadi kok asidi haksang sokhalli sing asidi haksang da kanabapi sinna fongdok trabasu thabak aduna utlibani adudagi wall pumba social media amadi news kayamada Ronaldo na sumna tawi haina tabadagi mayam Coca-Cola leiba madi thakpa hanthaki loinana company asisu $4 billion loss oiki asumna mayam na product asi leidragadi market asu down lakani cryptocurrency asisu asumna mayam na leiba helingai price up lakani leiba watladi price down lakani isana cheksin bigadaba madudi hojik matam asida fraud mioi kama leiri sel adu laukhraga tha kharni gi matung double ohenbigi crypto market ta asigumbo office amadi mioi adudagi lapna leibiu imanaba kayadagi sel laukhraga crypto market ta invest tobigi haiduna fraud kayama thengnari hojiksu ai samak financial advisor dinati crypto da invest toba natraga tawdaba haiba adudi isage pamani thagi fanglakpa salary aduna sell paiba haiba adudi oidraba wani adubu crypto investment asidadi ngasi lupa lising ama thamkhibadu tha natraga chahi kharagi matung lak ama fanglakpa su yai mangba su yai kanana su haiba ngamde adubu punsida risk laudragadi mai pakpa ngamoi mi kanamta ki khut yaudana lupa yankhai dagi horaga crypto market asida invest tawge hairagadi video asigi description da WazirX apps asigi link fangbigani apps asi government of India gi makhada register tawba apps amani 100% safe and secure ni MobiKwik natraga net banking gi matengna transfer tawraga Aadhaar pan card KYC update tawba matung yamna line ai khoina Dogecoin Shiba Inu coin mayam asi leiba yai loan lauraga kaidau nungda invest tawbiganu isana angamba sel adu khakte invest tawbiu maramdi crypto gi market asi karam kanda up oini natraga karam kanda down oini kanana so haiba ngamde world latest business share market amadi cryptocurrency ano bu information fangbibagi tamak loinana wahang hangbiningba leibiragadi screen do ubiriba Instagram social media asita follow tawbiu link pum namak description da fangbigani video sin ay sala kana fangbiragadi please like tawbiu loinana share
subscribe amadi all bell button su click tawba kaubiganu video si hawbadagi loba fawbatang yengbibagi damak ngamkhai letana mayamu thagatsari. Thank you.